Masih ahan mani semain cakap bahai lagi je. Taraga tadi nupa ang phone. Masih ahan berlai je. Man. Nang nak kau lelaki kamai cakap bahai lagi tu inoba. Sesuatu yang berasa paham aku le. Wari jam nuk ning wai tare ai ek semagi kopi. Kau itu kau angkat sele horam ni. Matak tagi kindarak pagi. Pocu kem yon dare. Mot le. Oi, nabati ka daw ina. Kada mo pa masabi ba? Oi, kada ina ba? How? Ha? Cây rau gì ba? Tân rau gì à? Anh ba đã phụ được rồi. À, được rồi, bây giờ rồi. Baba đã phụ hai bên em còn hai bên thế. À, đã có mà bột lấy đi. Phi kỹ nữa ba. Ha? Cái nào lại ba? Rồi mình sao bây giờ sẽ đây. Ta ang gaya mai chen ma bro. Tụi nó có chỉ hay nó ai gần. Myam voice record tawado on tawram dre ko voice over tawr age khoi ma hoina semi je kaisu khoi khangde ko haiba nate soiro sudam haibiro o smai to ko dawbani haibado han mane ba tawri se khangde ba khoizu hauje koi che han hoida chakau ba haiba chatline ba ko ai do audio taram dre ba on tawram tabagi adogi amuk voice over tawra ine natradi video do flat chat adawba Aku ini wabagai lam kai bazar ni dan aku. Aku cina palis. Na wabagai awang lekai. Na em na. Aku sister ho yum yore. Lagi boleh orang ada kang keisu. Aku jadi kaitan tok punya bayu ngata ngata tu. Hello. Aku jadi gizala. Sister. Sister. Anong lem pa kala nang lem road. Ang ganda sa kapoy ni kayo. Adun eh. Ngayon nga. Yari sih. Nang tawag man tawag ka. Ay doge. Maning nga gawa ni. 오늘 이제 원전 내다. 처음 간다 걸로 나. 아니 진짜 내가 그 상황이 봐. 넷기 마찬가지. Hindi hyba hitaba. Ha. Hyba hitaba kumasan birain. Antana la oh. Ya ngantana. Kuram na bra. Phone 진짜 내 그거 twba. Oi chakau pau highlight en hainari ma chakano. Mama nabi ka. Chale je. Koi che na hai mayum pa le jahi kun tra di helam ni ko. Ango jahi ha. Mane ba do ngasi ahan mani semain chakau ba highlight je. Do ai gi hak tak tagi du zo natra. Hai di nakna bani na do phone da hainari do nakna bani na koi nupa su yaw da ba kanan to bini natra. Aduna ai da tawre. Horang koi che ahum subido. My reaction amu yeng se. My nang chat ani mo. Kai hauji kai chali na. Hauji kai chalis na ne. Koi che ahum subagi mayum da ne ba ko. Mana palis na wabagai therapy sakta. Ma sudum na enak pupudi. Jik ko joy dukan yore. Mama. 고모. Ko je sakau hai la min. 장모. Lao. Simi lao. 사오리마. Mas how de he oi min na do ne ko le makilo. Mama chaw taw ta. Oi min na do. Mbak, kenapa lagi sih bu? Sakau hai la ina yo. Mbak, sa câu lâu hay rồi. Nang na cầu yo kanang kay na hay rồi. Kai korom mo lugya. Dakina. Korom mon de na. Dakina han hay cái tụi. Korom mon de na ba. Mamang walo, nang na wang walo. Cầu lâu nó vào hay là hết lần chim bi. Anh ngàn ta la cái co. Anta la u ko hay mata. Ngàn ta nó la cái co. Tia, nang sahi kya soi luhong ba. 나 그러모. Sahi. 그러모 해가. Taraga tadi nupa ang phone. Ngasi na hamber lai ja. Man. Sino ja lai le ngasi na han mali sa ko hoy lai je. Anh chim sa có hay là cái gì nhau nó bro. Yang nei hai. Anh chim bi, nang con cá chao rồi.
ꯁꯤ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯒꯤ ꯌꯨꯝꯅꯤꯀꯣ ꯌꯨꯝ ꯁꯥꯔꯤ ꯃꯣꯏꯒꯤ ꯅꯩꯗ꯭ꯔꯣ ꯑꯧ ꯂꯥꯛꯀꯅꯤ ꯂꯥꯛꯀꯅꯤ ꯆꯨꯝꯃꯤ ꯍꯥꯏꯗꯤꯅꯦ ꯑꯩꯈꯣꯏ ꯃꯥꯟꯅꯔꯣꯏ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯗꯤ ꯃꯌꯨꯝ ꯁꯥꯈ꯭ꯔꯦ ꯑꯩꯈꯣꯏ ꯁꯥ ꯉꯝꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎ ꯐꯖꯩ ꯁꯦꯝꯕꯤ ꯅꯪꯒꯤ ꯆꯥꯛꯀꯧꯕ ꯍꯥꯏ ꯂꯥꯛꯑꯔꯣꯏꯀꯣ ꯅꯪ ꯀꯃꯥꯏꯅ ꯂꯥꯛꯑꯣ ꯍꯥꯏꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯂꯩꯔꯒ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯂꯩꯔꯒ ꯑꯩ ꯀꯃꯥꯏꯅ ꯆꯥꯛꯀꯧꯕ ꯍꯥꯏ ꯂꯥꯛꯇꯣꯏꯅꯣꯕ ꯌꯨꯝ ꯂꯩꯅꯤꯡꯗꯦ ꯃꯃꯥ ꯆꯥꯎꯕꯒ ꯂꯥꯛꯀꯦꯔꯥ ꯅꯪ ꯍꯥꯏ ꯂꯥꯛꯑꯣ ꯁꯤꯗ ꯆꯥꯛꯀꯧꯕ ꯅꯪ ꯆꯥꯛꯀꯧꯕ ꯂꯥꯛꯎꯀꯣ ꯂꯥꯛꯎꯀꯣ ꯀꯦꯔ ꯂꯥꯛꯎꯀꯣ ꯂꯩꯍꯧꯔꯣꯀꯣ ꯑꯗꯨꯝ ꯁꯤꯗꯨꯗꯤ ꯂꯩꯍꯧꯔꯣ ꯂꯥꯛꯑꯣ ꯆꯥꯛꯀꯧꯕ ꯀꯦꯔꯒ ꯍꯧꯖꯤꯛ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯁꯆꯤꯟ ꯀꯔꯗꯣ ꯂꯥꯛꯑꯦ ꯀꯛꯆꯤꯡꯗꯀꯣ ꯄꯣꯠ ꯑꯃ ꯄꯤꯅꯗꯧꯕ ꯊꯦꯡꯅꯗꯧꯔꯦ ꯍꯜꯂꯣ ꯁꯨꯁꯃꯤꯇꯥ ꯀꯦꯃꯦꯔꯥꯁꯦ ꯄꯥꯝꯃꯦ ꯍꯧꯒꯠꯂꯦ ꯑꯩꯁ ꯐꯝꯗꯕꯤꯅꯤ ꯁꯨꯁꯃꯤꯇꯥꯒꯤ ꯀꯦꯃꯦꯔꯥꯁꯦ ꯃꯩꯅꯤ ꯇꯧꯔꯤꯁꯦ ꯇꯥꯟꯅꯔꯛꯈꯤꯁꯦ ꯍꯜꯂꯣ ꯃꯌꯥꯝ ꯀꯩ ꯏꯟꯖꯥꯡ ꯆꯥꯕꯤꯔꯒꯦ ꯉꯁꯤꯗꯤ ꯁꯨꯁꯃꯤꯇꯥꯁꯦ ꯀꯩꯅꯣ ꯀꯩꯕ ꯃꯃꯥꯡꯗꯁꯨ ꯁꯣꯝ ꯑꯃꯨꯛꯇꯪ ꯁꯨꯡꯊꯦꯡ ꯊꯦꯡꯅꯗꯕ ꯑꯗ ꯇꯥꯟꯅꯩꯅꯦꯍꯦ ꯁꯤꯗꯤ ꯌꯥꯏꯅꯦ ꯅꯩꯌꯦ ꯐꯖꯅ ꯅꯩꯌꯦ ꯆꯪꯁꯤꯜꯂꯁꯨ ꯑꯗꯨꯝ ꯌꯥꯕꯤꯅꯦ ꯁꯤꯗꯤ ꯂꯣꯏꯔꯒꯁꯨ ꯍꯧꯒꯠꯂꯛꯄꯗ ꯃꯥꯁꯦ ꯌꯥꯝ ꯄꯤꯛꯄ ꯃꯥꯟꯗ꯭ꯔꯣ ꯁꯤꯡꯗ ꯑꯗꯦ ꯚꯤꯗꯤꯑꯣꯗ ꯌꯥꯝ ꯆꯥꯎꯕꯅꯦ ꯆꯥꯎꯕꯅꯦ ꯑꯩꯗꯤ ꯏꯆꯥꯎꯅꯦ ꯅꯣꯏ ꯅꯅꯥꯎꯄꯥ ꯑꯣꯏꯗꯣꯏꯔꯣ ꯏꯇꯩꯅꯦ ꯑꯩꯈꯣꯏ ꯆꯦ ꯅꯣꯏ ꯆꯦ ꯅꯅꯥꯎꯄꯥ ꯑꯣꯏꯗꯣꯏꯔꯒꯦ ꯁꯨꯁꯃꯤꯇꯥꯒ ꯑꯩꯈꯣꯏꯅꯤ ꯆꯦ ꯃꯃꯥꯡꯗ ꯊꯦꯡꯅꯈ꯭ꯔꯦꯕ ꯆꯍꯤ ꯀꯩꯅꯣꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯃꯉꯥꯃꯨꯛꯀꯤ ꯃꯃꯥꯡꯗ 19ꯗ 1920 ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯕ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯦꯛꯁ ꯑꯃꯒꯤ ꯀꯣ ꯐꯦꯁꯟ ꯁꯣꯒꯤ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯃꯥꯁꯨ ꯂꯥꯛꯄ ꯑꯩꯈꯣꯏ ꯆꯦꯁꯨ ꯂꯥꯛꯑꯦ ꯑꯗꯨꯗ ꯂꯥꯛꯑꯦ ꯈꯪꯉꯤ ꯅꯣꯏ ꯆꯦ ꯃꯁꯛ ꯈꯪꯉꯤ ꯅꯣꯏ ꯆꯦꯗ ꯅꯪ ꯃꯁꯛ ꯃꯥꯟꯅꯩꯗꯅ ꯑꯗꯨꯗ ꯑꯗꯨꯝ ꯀꯥꯟꯗ ꯅꯣꯏ ꯃꯦꯟ ꯐꯤꯠꯀꯤ ꯃꯌꯥꯝ ꯇꯥꯏꯗꯅ ꯑꯗꯨꯅ ꯑꯩꯅ ꯈꯪꯍꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯅꯤꯗ ꯊꯦꯡꯅꯈꯤꯕ ꯑꯗꯨꯗ ꯅꯪꯅ ꯑꯩ ꯚꯤꯗꯤꯑꯣꯒ ꯅꯝꯕꯤꯔꯝꯕ ꯑꯩꯅ ꯅꯪ ꯚꯤꯗꯤꯑꯣ ꯅꯝꯕꯤꯔꯝꯕꯗꯣ ꯊꯥꯔꯒꯦ ꯖꯦꯅꯤꯁꯅ ꯂꯥꯏꯀꯤꯗ ꯁꯤ ꯐꯣꯟꯗ ꯌꯥꯕꯅꯦ ꯀꯔꯤ ꯅꯪ ꯃꯥꯟꯕ ꯅꯨꯄꯥ ꯑꯃ ꯊꯣꯛꯄꯗ ꯎꯔꯕ ꯌꯥꯝ ꯃꯥꯟꯕ꯭ꯔꯅ ꯅꯨꯡꯉꯥꯏ ꯃꯥꯟꯕꯅꯦ ꯔꯩꯅꯥꯁꯨ ꯊꯣꯛꯑꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯣꯏꯕ ꯃꯥꯅꯤ ꯌꯥꯝ ꯐꯖꯩ 450 ꯗꯤꯋꯥꯂꯤ ꯅꯪ ꯀꯦꯃꯦꯔꯥꯁꯦ ꯑꯩ ꯄꯨꯔ ꯆꯠꯈ꯭ꯔꯒꯦꯀꯣ ꯊꯤ ꯐꯖꯔꯦ ꯄꯥꯝꯖꯕꯅ ꯂꯣꯏ ꯉꯥꯎꯔꯦ ꯑꯩ ꯃꯊꯪ ꯃꯄꯣꯛꯇ ꯄꯩꯁꯥ ꯄꯤꯔꯝꯃꯣ ꯑꯩꯁꯨ ꯃꯊꯪ ꯃꯄꯣꯛꯇ ꯁꯤ ꯀꯦꯃꯦꯔꯥꯁꯦ ꯑꯝꯇ ꯂꯩꯖꯒꯦ ꯃꯊꯪ ꯃꯄꯣꯛꯑꯕ ꯐꯥꯒꯤ ꯇꯧꯅꯦ ꯃꯌꯥꯝ ꯁꯨꯁꯃꯤꯇꯥꯅ ꯑꯆꯥꯄꯣꯠ ꯂꯩꯕꯤꯔꯦ ꯔꯩꯅꯥꯒꯤ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯁꯨꯁꯃꯤꯇꯥ ꯂꯥꯛꯑꯒ ꯑꯗꯨ ꯅꯪ ꯄꯣꯠ ꯂꯧꯗ꯭ꯔꯤꯌꯦ ꯅꯪ ꯄꯣꯠ ꯂꯧꯗ꯭ꯔꯤꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯆꯤꯟ ꯀꯔ ꯎꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯃꯦ ꯑꯧ ꯃꯥꯅ ꯑꯣꯏꯅ ꯑꯩ ꯀꯦꯃꯦꯔꯥꯁꯦ ꯄꯥꯏꯔ ꯑꯣꯠꯄꯅꯦꯃꯤ ꯑꯩꯅ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯑꯗꯨ ꯃꯌꯥꯝ ꯈꯪꯍꯧꯔꯦ ꯊꯦꯡꯛ ꯌꯨ ꯑꯗꯨ ꯇꯥꯛꯂꯛꯁꯤꯅ ꯌꯥꯔꯅꯤ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯕꯥꯏ ꯕꯥꯏ ꯆꯠꯂꯒꯦ ꯑꯗꯨ ꯅꯪ ꯕꯣꯛꯁꯇ ꯐꯣꯇꯣ ꯊꯥꯔꯛꯑꯣ ꯑꯣꯀꯦ ꯕꯥꯏ